BJP की आइडियोलॉजी द मखोंग सेंगना यावजरकपा केडर कया ngasi party asibu Luchingliba singi lujadaba thouwongda da ekaiba faoramgani haina Congress की meerep oikiba angomsa Bimol Akoijam na phongdorakhre ngarang ahanba tangka ki Lok Sabha mikhal gi matam loiraba matung angomsa Bimol Akoijam gi kasam thongda leiba yumda pangthokpa pawgi mifam amada mahakna hai paliba lengang asina ngami haiba matagum ngarang mikhal numita thokiba thodok kaya adu logi matung ina thijindrabasu Satharamliba thawong adu kanano haiba masak maming loina khangani Central Agency singnasu aduma khangani haiki Satharamliba thawong kaya adu ngasigi lamdam asigi naharol mahiroi lup amadi mipum khudimangna akan mamongna condemn tofam thoi amadi lamdam asidagi asiguma chatnabi uhai tahidaba thawong kaya asi marufongna muthatpa mathau tai haiki aina so hai khan de ai jab do hale ke mikhal sidi hana ge sadharan regular election dong na lobi ga nu mam su ubira moni ko unprecedented amuk to thoki riba mong ge election ni handa ke je ko yam puna ga public conscious oi de na thada na ba taw na reba sida amuk to thena da budum toi ba ithil haure bu maina positive oi ba port mam da negative oi ba su yaw khre ba se je violence mai taw si mam su thena ra moin khali hana ko capital city makta da taw riba mawong involve taw hai ba groups isu moi clarify taw direction ko violent yam oi ba nupi da ga makhuri me le gain thena ai mon am tin thawai su eba ko and I am telling you, BJP in Delhi, in other states, will be embarrassed to say there the conduct of the BJP Manipur state unit. They will be ashamed to see that this is our BJP cadres' behavior in the state of Manipur. Paugi mifam aduda saruk yakiba hanigi minister K.S. Ratan Kumar hai election mai pak tabana wafam ama oiraga lengak ama semnaba hotnabada miyam asi mit mai panghalle haiki Congress na thaduk liba candidate asigi maru oiba pandamdi hiram khudimakta senja thumjana haraba matam ga sunadraba lengaklon asigi aroiba tangka ama puraktuna lamdam asigi mipum khudimaki oigadaba anoba lengaklon ama puraknaba hotnabani ngarang ahanba tangka ki mikhalda polling station kayada nupi fawa yauna masak khangdaba mioi kayana Fuba Saiba, Nomai Kapa Amadi Aki Akang Piba Taudo Kaya Tokiba Aduge, Repol Taunaba, Congress Party ki Maikai Dagisu, CEO Manipur ki Kuthangda ECI da Siataduna, Takshin Kre Haiki. Imphal East, West, Adige Thawongda, Bisenpurda, Thokriba Mayam Koi Party ki site gi Election Commission da Koigi Angapa Lagere, Masigi Repol Taunanaba, Kulai Pipe or any XYZ or group or Thoriba Mayam, people the Gitorka doing. Other people get support out the Carmine can automatically they will collapse. A party Adugi, Wangak, the Natabida, Acho web mem, Tielamatamda, Web Ama, Ture is Ikaginoda, Aquina, Mayam Kudimaki Masigi, Apambo Oiba, Adia Koi Hydopungam, Nova Mayama, was a Bimol na. Aki Valatana, Hyrapasin Maramu Kanda, Adugi, like-minded Mayam Siki, Punchilapa, Mi Karawambadagi, Akwiki Yam Kalapa, mass movement of Morapa. Other Masaki people's movement ama when a lakumatam dadi. I think no force can defeat it, so will prevail. Other Adugi can do the Tazabale.